Masigi warisi 1851 da Frankfurt under order hariba Germany ge appa khungangsdagi thorakibani saphungakibani lambi lamuknarabun pamana mana leiridubu kadaiduno haiduna khunjasingda pangang tahanglame nupaduna magi maming Yofar Vorin kawi haijai mana German lon ngangine dana tawridusu maron ikhoi khoidadana yam thoina khangaga ngangboiramde masana so haijai mana fajana ngangmangam balondi leksaram sung evram ni haina adubu ngaklibadi mana hariba lon anismak aikoigi prithvi state laiba lon amata natte khunjasingna mahakse kadai daino kari lamdagi lakpano haina hangba matamda Europe dagi achobu osin namana khaidokhiba Sekria hariba libaksagi Lexaria hariba lamadudagi ni haina khumlakhi adubu mana hariba mafamsing simakti aikoigi prithvi sigi map tamata yaudaba lam ngaktoiribane pau phaunaba sumlusilapdagi khunjasingna nipasi laingaki mioi kharadasina khirame nipasi mimanadaba kok bera leiba mioi ama oibazala haina psychiatrist amana yengki adubu magi kok amadi wakal khantabagi phibamda akaiba kaisu leite normal ni haina doctor aduna waroi pirakhi mana Europe ta lakpagi maramse mangkhraba magi manaw nipa thiba laklibani haina su nipasna phongtokjai mana manaw nipa thiba lakpada tongpa jahastu lamkhangda kairakhi maduda mang hakti wantharu ramale adai mana gyan tarakpada khungangsigi mayada lerambani haina angakpani pasna haijai mayamna mangonda prithibigi map amaga glove amaga piraga magi jahasna kaikriba mafamdu madu puthokpa ngambri yango haina thenbada puthurakpadi lairedana map aduri yawri mafamsingdu mamda khangde hairakhi yam ngakna marakthatna matamsi honglakpag loinana ekhoisu punglon khangba experience leiba mathoktai hauzakan ekhoina khangle madudi online social media platform ase malemgi khwari chawba market ne laksaningba point social media bu just user amaka oibai muhutta creator masu oibiyo haibane sigma matamga chunaraba online techniques taida khuloi khragade adongi future soidana mai pakane online gi khuthanga business expand torpagi pau adom sunudi gi tabiramgane mina mai pakhibi pau se sum tara lergumse adom sum mai paglab entrepreneur mo hena bagdam khusina zari waf entrepreneurs sigi platform ase offline dagi online da hongkiba Forbes magazine alight matamda the pandemic hero hain follow thokiba platform ne platform asne specially nahasing bo entrepreneur mama mo hena bagdam training mamu tana pigane amadi entrepreneur gilam state mai paktir fau ningthina support tawgane dai ta lobigane sigum batangna lakpa khutong saw silobini masingna screen da hapsari number state call tawbiro ngasimak it's digital it's now be a part of it earn on it earn with Wolf entrepreneurs aikoigi prithvi sigi maramda manamuna khangdragasu magi mayum lamdam prithvi dugi maramdadi yamna khangmagumsu tawramme madudi mana latpa khutpa amata tawtana hairakhi madudi moigi prithvi adu mahades manga punsilaga sembune mahades manga adudi Sakriya Aflar Astar Auslar amasung yuplar kawi haina bring haitharakhi hanglu ba wahangsingi pawkumsu chana nadum khumaki Masagi di Frankfurt gi scientist na mabu makata na research tong na bugdama Berlin da purakhi adubu Berlin da purakpagi lambi da nipasi sarai wai shijarwi tortuna sagol gari du gi chongthrakhi amadi manak nakda leriba jungle adongda yam kanna chenchen-khi mayam changduna phana kuina thikhi adubu kanamtana magi khungul libadi adum ngamkhidre angakpa mongda mana khungang adura thorakibagum angakpa mongda muk mangkhreduna khunjasing aduna hainakhi mabu Berlin da thinbada escort ofkiba inspector Lavov na magi mot asumna phongdorakhi madude aigi wakal masigi nupasi atopa sangsaram dagi soidana oigane aikhoina asuk phajana thibada phangdribasi magi sangsardu da hankiba soidana oiramgani khalle aigi wakaligo ani suba wari highway 167 gi angakpa nupi Numit 1969 gi October tarik kunne numit sigi nungthilne LG amadi Charlie hariba marpani se Louisiana harim pham sigi Khan nungchup maikei de leiba highway 167 harib lambel staida car thorakhi makhoi ani mabani moigi karbar gi wari saduna sum thauringai moigi mamangda laptak yam ariba car ma taplap thauribadu uramme makhoi ani magna
Saba lepkiba kuiraba karama yan hana thauribadu ubada moini ngaktak tawrame. Kharadum naksilagay yemusidana moini kanna thogale. Naksilaglavada karuki naksikta 1940 hana tharibadu makhoini magna urai. Mabani ki mityeng driver da muktare. Driver du nupine aduga mana set chariba sisu ariba matamgi fisolne. Nupisi ki nakalda angang amsu tongle aduga angang sisu ariba matamgi fisol adu maksele. Maring marangba matawduda LC amadi sarle nupiduda wari saningma phawrame. Wari sanaba yanaba haiduna moigi kardu amuk hena naksina thosile. Kamthingna nakslaklabadadi moina nupidugi mamaido fajana uba phangbaga loinana khangba ngamle. Madude nupiduna ngasai car thorido mapi sinthana mathwa yam nungaitanani haiba. Elsina khanglaw lawkhi. Nabani ke da yaurake akhoi noi mating pangamuro. Hoi haibagi matagum nupidu makok no makhi. Adudi gari do sorok nakanda khamu haiduna Elsina ingit tawrame. Adubu Sathina Ngakningai ten khraba mitku kharadugi manungda moisu moigi car do sorok nakanda khamamaga kumtharakpadari nupidugi car do leramdre. Highway nakalusu ihang hanglibane adubu maikai marida kuing yengbada 1940 thaba car today ubadum phangkidre. Thoudok sigi matangda moina police ta pau pirame adubu police na langlalang amada puthokpadi ngamkide. Ngasigi aroiba wari tortagi Yam Sathina Ngakpunupa 1954 gi July thane. Yam smart oina mapi setpani pama Tokyo gi Haneda airport ta lakhi. Custom officer sing hangmuda nipa sei ma tortagini aduga Japan da lakpase handak kisna ahumnak subni haina masana haijai. Adubu tot hariba mfamsi kadai da laibno khangba ngamdabdagi officer sing aduna mongonda map ama pirame aduga tot si kadai waida laibno ta o hairame. Map to paraga ni paduna yam thuna mukhudum bithilai. Mana khudum bithilai mafamsidi France amsung Spain gi border da leiba Principality of Andorra hariba mafamdune. Angakpani pas na makhatana hai magi lebak se lerpa chahi lising helabane noina mataw karamna khangdribano. Angakpa madi tingnabag loinana officer sing aduna ni padu phazlame amadi investigation gi damag manak nakda leiba hotel amda thamjilame. Nanthokidana haiduna thongjila guard anisu sanghalame. Mana leidiba cast policy su guard anis na ngliba thong se khaktane. Adubu mathangi numit ge yuktadi nupasi ka manungsdagi manglamne haibasi khangnarakhi wawa lawnarkhi. Mataw karamna mangkhriba kanana su khangbu ngamde.